Puning changna tao. Maram di ngasi video si. Nangbu wakal thawat pagi nate. Nangbu hawat han bagini. Ngamoy khan ba wakal bu. Thukai bagini. Nangbu mai chu gani. Nungtigi alarm thambagi mathaw taroi. Nangi nungda leiba na saako. Nangbu ningda chingthariba haina bisingbu labna kawthagani. Video sina nangbu ningsingangani. Nang mayamdagi tongan bani. Punsigi lakadaba awawa singbu thengnabada. Kidaba mini. Mi puramaki punsida. Awawa soidana lai. Punsida wakal sontaba matam lai. Kana amana nangbu namthak torombu so hangnagani. Si supnatagi punsida kaigumba achauba ma hotnariba. Misak amatagi nate. Oiramba yai nang student job tawriba natraga chamna punsi hingliba. David Goggins poglakpadagi mai pakpa mi ama oina poglakide. Mag yamna chamba akibana thanba asonba amadi masamakta thajadaba mi ama oirami. Magna punsida lakpa awabasingdagi mai leithoktuna chemkhide. Magna awabasingbu mayoknakhi. Phan chongbu wakal leirabadi ahanbada thadokawro. Maramdi yankhatluraga nanggi konna matam mangani. Marammakta nungaitaba su lakani. Nangna pamdaba wa kaya su haigani. Mi khudingmakta punsigi awawa matam ama soidana lai. Matamsida nangbu pumnamakna inthabagum. Kananasu nanggi mateng pangpinaba leitabagum. Punsigi saruk amada khongdarai. Nangbu phuraga nate. Nangbu nahallaga nate. Nanggi nakongda chirol wahai kaya hairaga. Nangbu nasamukta hanthana khalhali. Nangnasu makhoina hairibaduda thajari. Ai matik chade. Ayama mino wasubu thajasalli. Masamukta thajadaba purai. Mangonda hairakpa masamukpu chingtajabagi wahai singbu ningsingjai. Makhoina hai nangi natik nate hotnaganu. Adubu mi singgi manungda alippa mi khara masamukta wahang hangba mi khara makpu inthanaba hairiba wahai singbu yaningde. Mangonda hairakpa wasingbu magna amukhana masamakta wahang hangi. Ai karigi ngamloi. Ai karigi matik chadabano. Ai karigi hotnaroidabano. Wahang sina makhoina masamukku inkhatpagi pangal haiba chumdaba mali. Pangal su henba wakal. Masamakpu atopa kana amana inkhatrabasu masamakna kananasu khalludaba wakhamda inkhatchai. Makhoi masana masagi wari ijai. Line by line, day by day, pen by pen. Ngasigi wari sida David Goggins makpu punsina thugaiba ngamkhide. Makna masamaki punsi wari ijaki. Makpu kanagi chirol wahaina namtharaga thamba ngamkhide. Ngasi mak malemda umamaktagi akanba ngamloi kanba suknatagi isada thajadaba aidi micham amani kanba wakalbu thugaibagi khudam ama oiri. Nangna khalumgani wakalsi khallawdi nangna nasamakta chin thiribani yajau. Nang atanba wa laithokpa thabak suningdaba mi amani yajau. Wasi taraga nangonda nungaitaba ama soidana phorongani. Adu wasi yajarabagi tungda nangonda ahong ama soidana lakani. David Goggins kaidonungda mai pakpa oiba yaroidaba mi amani. Angang oiringaida masa noiba asonba wa ngangasu marai lonba school dasu noiba amadi mobra maram oiraga makpu noknaba. Yumdasu phatraba mapana mama amadi makpu nungtigi phuga mamagu yu taklaga mapana otpa minungsi chendaba mama amadi makpu ijat tawdaba. Yumda leibada matam pumbada akiba amaga leiba. David Goggins maikai pumbadagi ngamaroi khanba wakalna makpu namthanaba hotnakhi. Wahang khudingmakki paukum suna leikhi. Magna punsida maithibagi mapana maram oiraga ai mi oidabani haibagi asonba ama oina leibagi punsida maithiba ama oibagi. Adu magna nongma mingsel mangda masamukpu yengjai. Mang mingsel mangda masamukpu maithiba mi ama oina ukhide. Magna masamukpu punsigi lagliba lanfamda ngamloi khandaba lanmi ama oina ukhi. Awabasingbu pangalda onthokhi. Makpu kananasu thadakhide. Magna masamukta wahang ama hangjai. Kari oigani ai ngamaroi khandrabati. Kari oigani aisu atopa migum ngamaroi khallabati. Natraga ai leptana chatlabadi kari oigani aigi awaba ai yeknaba oina khandabadi. Aigi takpi tamibu oja ama oina khallabadi. Pikkhaba wahangsina makpu mai chokhi. Mai pakpugi pumnomaktagi awang mohomda ngasi mangna lepli. Maisina makpu tapna inkhatkhi. Wahangsina makpu ikaiba piba noknaba kihenmana makpu namthaba ngamkhide. David Goggins na masamakpu hongdokhiba tanatana makna thajaramba wahaisingbu mai thadokhi. Matam amada mak drugs dala chuwa mi ama suwairami. Makna akiba singbu singnaraga akibadagi ngamlaga chatkhi. Makna akiba khudingmakpu maki lambi semkhi. Thajadaba khudingmakpu thugaikhi. Apikpa mai pakpa amabu maki thauna semkhi. Mak Navy SEAL oikhi. Makna world record thugaikhi. Makna prithibigi pumnamaktagi awaba lamjel chenkhi. Adu pumnamaktagi achauba thabak makna masagi wakaldagi ngamkhi. Maramdi wakalbu ngamlabadi misak amana masagi laibakta tamlambadagi su ngammi. Karigumba nangna nasagi akibasingdagi kiduna chelabadi nangi punsida lakliba khudongchabasingdagi su thadokraga cheli. Maramsina nasamakta wahang hango. Ai isagi pumnamaktagi
ꯑꯀꯤꯕ ꯋꯥꯈꯜꯅ ꯊꯦꯡꯅꯕ ꯉꯝꯒꯗ꯭ꯔꯥ? ꯑꯩ ꯊꯨꯒꯥꯏꯕ ꯉꯝꯗꯕ ꯋꯥꯈꯜ ꯑꯃ ꯑꯣꯏꯕ ꯉꯝꯒꯗ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯌꯦꯁ ꯑꯣꯏꯔꯕꯗꯤ ꯄꯨꯟꯁꯤꯕꯨ ꯍꯣꯡꯗꯣꯛꯄꯒꯤ ꯑꯄꯤꯛꯄ ꯈꯣꯡꯊꯥꯡ ꯊꯥꯡꯗꯕ ꯆꯦꯅꯦꯜꯁꯤꯗ ꯋꯦꯜꯀꯝ ꯇꯧꯔꯤ꯫ ꯅꯪꯅ ꯅꯪꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯕꯨ ꯉꯁꯤꯗꯒꯤ ꯊꯥꯗꯣꯛꯂꯕꯅꯤ꯫ ꯅꯪꯒꯤ ꯑꯩꯒꯤ ꯉꯁꯤꯗꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯍꯧꯔꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯐꯪꯅꯤꯡꯂꯤꯕ ꯄꯥꯟꯗꯝꯕꯨ ꯐꯪꯕꯗ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯂꯣꯏ꯫ ꯉꯝꯒꯗ꯭ꯔꯥ ꯉꯝꯂꯣꯏꯗ꯭ꯔꯥ ꯀꯣꯃꯦꯟꯇ ꯁꯣꯏꯗꯅ ꯍꯥꯏꯔꯛꯎ꯫ ꯗꯦꯕꯤꯗ ꯒꯣꯒꯤꯟꯁꯅ ꯃꯁꯥꯃꯛꯄꯨ ꯍꯣꯡꯗꯣꯛꯈꯤꯕꯒꯤ ꯂꯝꯕꯤ 10 ꯈꯛ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ ꯅꯁꯥꯃꯛꯀꯤ ꯂꯣꯠꯁꯤꯜꯂꯤꯕ ꯁꯛꯇꯝꯕꯨ ꯎꯕ ꯐꯪꯕꯒꯤꯗꯃꯛ ꯃꯤꯡꯁꯦꯜ ꯃꯥꯡꯗ ꯂꯦꯞꯄꯨ꯫ ꯅꯪꯕꯨ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯗ꯭ꯔꯤꯉꯩ ꯃꯥꯡꯗ ꯊꯤꯡꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅ ꯎꯕ ꯐꯪꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯋꯥ ꯂꯩꯊꯣꯛꯂꯝꯕ ꯑꯊꯨꯝꯕ ꯋꯥ ꯍꯩꯖꯟꯕ ꯅꯁꯥꯒꯤ ꯅꯥꯄꯜꯕꯨ ꯈꯨꯝꯖꯤꯟꯕꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯅꯠꯇꯦ꯫ ꯃꯤꯡꯁꯦꯜ ꯅꯪꯒꯤ ꯁꯥꯖꯤꯟꯅꯕ ꯋꯥꯔꯤꯁꯤꯡꯒꯤ ꯃꯋꯥ ꯂꯧꯗꯦ꯫ ꯃꯍꯥꯛ ꯅꯪꯒꯤ ꯑꯁꯦꯡꯕꯁꯤꯡꯕꯨ ꯎꯍꯜꯂꯤ꯫ ꯅꯪꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯊꯥꯗꯣꯛꯂꯒ ꯅꯁꯥꯃꯛꯇ ꯊꯃꯣꯏ ꯁꯦꯡꯕ ꯑꯃ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯅꯪꯅ ꯅꯁꯥꯃꯛꯄꯨ ꯍꯣꯡꯗꯣꯛꯄ ꯍꯧꯒꯅꯤ꯫ ꯑꯅꯤꯁꯨꯕꯗ get comfortable being uncomfortable. ꯅꯪꯒꯤ ꯑꯋꯥꯕ ꯑꯗꯨꯃꯛ ꯅꯪꯒꯤ ꯑꯣꯖꯥꯅꯤ꯫ ꯅꯨꯡꯉꯥꯏꯕ ꯃꯐꯝꯕꯨ ꯊꯥꯗꯣꯛꯂꯒ ꯑꯌꯨꯛꯇ ꯏꯪꯂꯁꯨ ꯅꯨꯡꯉꯥꯏꯕꯕꯨ ꯅꯝꯊꯔꯒ ꯍꯧꯒꯠꯄꯗꯒꯤ ꯅꯪꯅ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯄꯨꯔꯛꯏ꯫ ꯑꯀꯤꯕ, ꯅꯣꯡꯖꯨ ꯅꯨꯡꯁꯥ, ꯑꯋꯥꯕ, ꯑꯏꯪꯕꯁꯤ ꯅꯪꯒꯤ ꯌꯦꯛꯅꯕ ꯅꯠꯇꯦ꯫ ꯁꯤ ꯅꯪꯒꯤ ꯑꯣꯖꯥꯅꯤ꯫ ꯅꯪꯕꯨ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯃ ꯑꯣꯏꯕꯒꯤ ꯃꯍꯥꯛꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯒꯅꯤ꯫ ꯅꯨꯡꯉꯥꯏꯕꯗꯒꯤ ꯊꯣꯛꯅꯤꯡꯗꯕ ꯋꯥꯈꯜꯅ ꯃꯔꯣꯜ ꯊꯣꯛꯇꯅ ꯅꯝꯊꯗꯨꯅ ꯊꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯥꯡꯒꯜ ꯀꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯤꯡꯂꯕꯗꯤ ꯅꯨꯡꯉꯥꯏꯕꯗ ꯂꯩꯅꯤꯡꯕ ꯋꯥꯈꯜꯕꯨ ꯊꯥꯗꯣꯛꯂꯒ ꯑꯋꯥꯕ, ꯇꯧꯅꯤꯡꯗꯕ ꯄꯥꯝꯗꯕ ꯊꯕꯛꯁꯤꯡꯕꯨ ꯇꯧꯕ ꯍꯧꯔꯣ꯫ ꯑꯍꯨꯝꯁꯨꯕꯗ ꯅꯪꯒꯤ ꯌꯦꯛꯅꯕ ꯄꯨꯝꯕ ꯅꯉꯣꯟꯗ ꯊꯥꯖꯔꯣꯏ꯫ ꯃꯌꯥꯝꯅ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯑꯣꯏꯅ ꯈꯜꯂꯣꯏ꯫ ꯅꯪꯕꯨ ꯏꯂꯥꯏ ꯂꯥꯏꯊꯣꯛꯅ ꯈꯟꯒꯅꯤ꯫ ꯅꯪꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯁꯤ ꯌꯥꯝꯅ ꯐꯩ꯫ ꯁꯤ ꯅꯪꯒꯤ ꯁꯤꯗ ꯍꯤꯗꯥꯛꯅꯤ꯫ ꯅꯪꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯃꯥꯏ ꯄꯥꯛꯄꯅ ꯃꯈꯣꯏꯒꯤ ꯄꯥꯎꯈꯨꯝ ꯄꯤꯒꯗꯕꯅꯤ꯫ ꯃꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯈꯜꯂꯨꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯒ ꯎꯠꯀꯗꯕꯅꯤ꯫ ꯃꯔꯤꯁꯨꯕꯗ ꯑꯥꯔꯃꯔ ꯃꯥꯏꯟꯗ ꯊꯨꯒꯥꯏꯕ ꯉꯝꯗꯕ ꯋꯥꯈꯜꯒꯤ ꯄꯥꯡꯒꯜ꯫ ꯄꯨꯟꯁꯤꯅ ꯅꯪꯒꯤ ꯆꯥꯡꯌꯦꯡ ꯌꯦꯡꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯋꯥꯈꯜꯅ ꯀꯜꯂꯕꯗꯤ ꯀꯅꯥꯅꯁꯨ ꯅꯪꯕꯨ ꯊꯨꯒꯥꯏꯕ ꯉꯝꯂꯣꯏ꯫ ꯄꯥꯡꯒꯜ ꯀꯜꯂꯒ ꯋꯥꯈꯜ ꯁꯣꯜꯂꯕꯗꯤ ꯑꯔꯦꯝꯕ ꯑꯣꯏ꯫ ꯃꯥꯏꯊꯤꯕꯨ ꯄꯨꯟꯁꯤꯒꯤ ꯄꯔꯥ ꯑꯃꯅꯤ ꯈꯜꯂꯨ ꯑꯗꯨꯒ ꯅꯪꯕꯨ ꯅꯝꯊꯔꯤꯕ ꯃꯤꯁꯤꯡꯕꯨ ꯅꯪꯒꯤ ꯄꯥꯡꯒꯜꯗ ꯑꯣꯟꯊꯣꯛꯎ꯫ ꯃꯉꯥꯁꯨꯕꯗ ꯀꯨꯀꯤ ꯖꯥꯔ ꯃꯦꯊꯗ꯫ ꯅꯤꯡꯁꯤꯡꯉꯨ ꯑꯩ ꯀꯅꯥꯅꯣ꯫ ꯅꯤꯡꯁꯤꯡꯉꯨ ꯂꯥꯡ ꯑꯃꯗ ꯃꯥꯏ ꯄꯥꯛꯄꯒꯤ ꯕꯣꯜ ꯀꯌꯥ ꯑꯃ ꯄꯜꯂꯤ ꯑꯗꯨꯕꯨ ꯅꯪꯅ ꯕꯣꯜꯁꯤꯡꯕꯨ ꯂꯤꯊꯣꯛꯀꯗꯕꯗꯒꯤ ꯀꯜꯂꯤ꯫ ꯑꯋꯥꯕ ꯃꯥꯏꯊꯤꯕ ꯅꯪꯅ ꯑꯩ ꯉꯝꯒꯅꯤ ꯈꯟꯕ ꯋꯥꯈꯜ ꯅꯪꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯅꯪꯅ ꯈꯜꯂꯤ ꯑꯩ ꯉꯝꯒꯅꯤ꯫ ꯃꯥꯡꯗ ꯃꯥꯏꯊꯤꯈꯤꯕꯁꯤꯡ ꯑꯩꯕꯨ ꯅꯝꯊꯕꯒꯤ ꯅꯠꯇꯦ ꯑꯩꯕꯨ ꯏꯟꯈꯠꯄꯒꯤꯅꯤ꯫ ꯇꯔꯨꯛꯁꯨꯕꯗ ꯃꯣꯔꯅꯤꯡ ꯗꯤꯁꯤꯄ꯭ꯂꯤꯟ꯫ ꯑꯇꯣꯞꯄꯅ ꯇꯨꯝꯂꯤꯉꯩꯗ ꯅꯪ ꯅꯁꯥꯃꯛꯇꯒꯤ ꯉꯝꯂꯒ ꯍꯧꯒꯠꯂꯨ꯫ ꯅꯁꯥꯃꯛꯇ ꯋꯥ ꯂꯩꯊꯣꯛꯄ, ꯆꯤꯟ ꯊꯤꯕꯗꯒꯤ ꯅꯁꯥꯃꯛꯅ ꯉꯝꯃꯨ꯫ ꯗꯤꯁꯤꯄ꯭ꯂꯤꯟ ꯆꯩꯔꯥꯛ ꯅꯠꯇꯦ ꯑꯁꯦꯡꯕ ꯅꯤꯡꯇꯝꯕꯒꯤ ꯂꯝꯕꯤꯅꯤ꯫ ꯃꯤꯁꯛꯇꯨꯅ ꯃꯍꯥꯛ ꯑꯇꯟꯕ ꯍꯧꯒꯠꯅꯤꯡꯗꯕꯒꯤ ꯋꯥꯈꯜꯕꯨ ꯉꯝꯂꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯂꯕꯅꯤ꯫ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯀꯅꯥꯅꯁꯨ ꯎꯗꯕ ꯃꯇꯝꯗ ꯍꯣꯠꯅꯕ ꯃꯤꯁꯛꯇꯨꯃꯛꯅ ꯃꯥꯏ ꯄꯥꯛꯄ ꯐꯪꯏ꯫ ꯇꯔꯦꯠꯁꯨꯕꯗ ꯗꯦꯕꯤꯗ ꯒꯣꯒꯤꯟꯁꯀꯤ 40% ꯔꯨꯜ꯫ ꯉꯝꯃꯔꯣꯏ ꯈꯜꯂꯛꯄ ꯃꯇꯝꯗ ꯅꯪꯅ ꯅꯪꯒꯤ ꯄꯥꯡꯒꯜ 90%ꯒꯤꯇ ꯁꯤꯖꯤꯟꯅꯔꯤꯕ ꯑꯣꯏ꯫ ꯅꯪꯒꯤ ꯋꯥꯈꯜꯅ ꯍꯥꯏ ꯑꯩ ꯉꯝꯃꯔꯣꯏ꯫ ꯅꯪꯅ ꯋꯥꯈꯜꯁꯤ ꯐꯥꯎꯔꯛꯄꯗ ꯅꯪꯒꯤ ꯄꯥꯡꯒꯜ ꯁꯔꯨꯛ 90 ꯈꯛꯇ ꯅꯪꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯣꯏ꯫ ꯅꯪꯒꯤ ꯑꯀꯤꯕꯒꯤ ꯇꯨꯡꯗ ꯅꯪꯒꯤ ꯄꯥꯡꯒꯜ ꯁꯔꯨꯛ 70 ꯈꯛ ꯂꯣꯠꯇꯨꯅ ꯂꯩꯔꯤ꯫ ꯁꯤ ꯅꯪꯅ ꯄꯨꯊꯣꯛꯄ ꯉꯝꯃꯤ꯫ ꯑꯀꯤꯕꯁꯤꯡꯕꯨ ꯊꯨꯒꯥꯏꯔꯕ ꯇꯨꯡꯗ ꯅꯪꯅ ꯅꯁꯥꯃꯛꯀꯤ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯄꯥꯡꯒꯜꯕꯨ ꯄꯨꯊꯣꯛꯏ꯫ ꯅꯤꯄꯥꯟꯁꯨꯕꯗ ꯃꯌꯥꯝ ꯃꯔꯛꯇ ꯇꯣꯉꯥꯟꯕ ꯃꯤ ꯑꯃ ꯑꯣꯏꯌꯨ꯫ ꯑꯌꯥꯝꯕ ꯃꯤꯁꯤꯡ ꯑꯇꯣꯞꯄꯒꯤ ꯃꯥꯡꯗ ꯑꯐꯕ ꯑꯣꯏꯅꯕ ꯍꯣꯠꯅꯩ꯫ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕꯗꯨꯒꯨꯝꯅ ꯃꯍꯥꯛꯁꯨ ꯆꯞ ꯃꯥꯟꯅꯅ ꯑꯣꯏꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯂꯥꯟꯊꯦꯡꯅꯔꯤꯕ ꯂꯥꯟꯃꯤ ꯑꯇꯣꯞꯄꯁꯤꯡꯗꯒꯤ ꯃꯍꯥꯛꯅ ꯇꯣꯉꯥꯟꯅ ꯃꯁꯥꯃꯛꯄꯨ ꯃꯌꯥꯝꯅ ꯇꯣꯉꯥꯟꯅ ꯈꯪꯅꯩ꯫ ꯃꯥꯄꯜꯁꯨꯕꯗ ꯃꯥꯏꯊꯤꯕ ꯊꯣꯡ ꯑꯃꯅꯤ ꯐꯛꯂꯥꯡ ꯑꯃ ꯅꯠꯇꯦ꯫ ꯄꯨꯟꯁꯤꯗ ꯊꯦꯡꯅꯕ ꯃꯥꯏꯊꯤꯕ ꯄꯨꯝꯕ ꯅꯪꯕꯨ ꯑꯁꯣꯟꯕ ꯑꯃꯗꯒꯤ ꯑꯀꯟꯕ ꯑꯃ ꯑꯣꯏꯍꯜꯂꯤ꯫ ꯅꯪꯕꯨ ꯅꯤꯡꯗ ꯆꯤꯡꯊꯕ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯃꯥꯡꯗ ꯀꯥꯔꯒ ꯅꯁꯥꯃꯛꯄꯨ ꯃꯌꯥ ꯊꯧꯕ ꯑꯃꯒꯨꯝ ꯁꯦꯝꯖꯩ꯫ ꯃꯥꯏꯊꯤꯕꯗꯒꯤ ꯆꯦꯟꯒꯅꯨ ꯃꯍꯥꯛꯀꯤ ꯃꯔꯛꯇꯒꯤ ꯁꯝꯂꯒ ꯆꯠꯂꯨ꯫ ꯁꯤꯃꯛ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯃ ꯑꯣꯏꯕꯒꯤ ꯂꯝꯕꯤꯅꯤ꯫ ꯇꯔꯥꯁꯨꯕꯗ ꯅꯁꯥꯃꯛꯇ ꯋꯥꯍꯪ ꯑꯃ ꯍꯪꯉꯨ꯫ ꯑꯩ ꯉꯝꯃꯔꯣꯏ ꯈꯜꯂꯛꯄ ꯃꯇꯝꯗ ꯉꯝꯃꯔꯣꯏ ꯈꯟꯕꯕꯨ ꯌꯥꯗ꯭ꯔꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯋꯥꯍꯪꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯒꯅꯤ꯫ ꯅꯪꯒꯤ ꯃꯪꯂꯥꯟꯕꯨ ꯐꯪꯍꯟꯕ ꯉꯝꯃꯤ꯫ ꯂꯣꯏꯔꯛꯄꯗ ꯌꯥꯝꯅ ꯊꯧꯅꯥ ꯄꯤꯕ ꯒꯣꯒꯤꯟꯁꯀꯤ ꯄꯥꯎꯇꯥꯛ꯫ ꯂꯥꯟꯃꯤ ꯑꯃꯅ ꯄꯨꯟꯁꯤꯗ ꯃꯍꯥꯛꯅ ꯈꯜꯂꯛꯄ ꯃꯇꯥꯡ ꯂꯥꯛꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯊꯤꯡꯅꯕ ꯍꯣꯠꯅꯔꯤꯕ ꯅꯠꯇꯦ ꯋꯥꯈꯜꯁꯤꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯈꯣꯡꯍꯣꯡ ꯍꯣꯡꯗꯣꯛꯍꯜꯂꯤ꯫ ꯑꯅꯥꯕ ꯐꯥꯎꯕ ꯊꯕꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯒꯅꯨ ꯃꯍꯥꯛꯀꯤ ꯅꯤꯡꯗ ꯇꯥꯟꯅꯧ꯫ ꯈꯜꯂꯨ ꯅꯉꯣꯟꯗꯒꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯨꯔꯒ ꯆꯦꯟꯈꯤꯕꯒꯨꯝ꯫ ꯑꯌꯥꯝꯕ ꯃꯤꯁꯤꯡ ꯑꯋꯥꯕ ꯊꯕꯛꯄꯨ ꯂꯩꯊꯣꯛꯂꯒ ꯍꯤꯡꯅꯕ ꯍꯣꯠꯅꯩ ꯃꯔꯝꯁꯤꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯇꯒꯤꯁꯨ ꯆꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯁꯤ ꯅꯪꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯃꯊꯪꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯒꯅꯨ꯫ ꯑꯋꯥꯕ ꯑꯅꯥꯕ ꯐꯥꯎꯕ ꯅꯪꯒꯤ ꯌꯦꯛꯅꯕ ꯅꯠꯇꯦ ꯅꯪꯒꯤ ꯊꯣꯡ ꯑꯃꯅꯤ꯫ ꯅꯪꯅ ꯅꯁꯥꯒꯤ ꯑꯋꯥꯕ ꯑꯇꯟꯕꯕꯨ ꯊꯨꯒꯥꯏꯕꯗꯒꯤ ꯅꯪꯅ ꯅꯁꯥꯒꯤ ꯄꯨꯝꯅꯃꯛꯇꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯕꯨ ꯐꯪꯕꯒꯤ ꯂꯝꯕꯤꯗ ꯆꯠꯂꯤ꯫ ꯅꯪꯒꯤ ꯃꯥꯏꯊꯤꯕꯕꯨ ꯈꯨꯝꯖꯤꯟꯒꯅꯨ ꯃꯍꯥꯛꯄꯨ ꯈꯪꯉꯨ꯫ ꯃꯥꯏꯊꯤꯕ ꯅꯪꯕꯨ ꯇꯣꯛꯍꯟꯕꯒꯤ ꯁꯤꯒꯅꯦꯜ ꯅꯠꯇꯦ
Maithiba nangbu henna maya thauba ama semlibadi nangna tu khudingdi karigumba ama tamli nangna tamliba du ai ngamoi khanba mina tamba kairungna ngamde nangna khangi ai karida soiribano ai kyam lapna chatkadabano maithiba lambigi arwa panthung nate maithiba mai pakpugi lambini nangbu wakhal thawat pinabagi tabak kana amabu ngaigano discipline semgatlu wakhal thawat piba ngaihak ki oina thabak tawhalli sina nangbu anawa poklakpa awawa poklakpa matamda ngammaroi khanba wakhalbu ningda namtharaga thambi akibadagi kalli nang wakhal thawatpana mangda karoi nang nasamaki semjaba hingabina mangda kagani David Goggins bu ningsingsi mak akibana koisilaga hinglami mubana maram oiraga mayam mangda ikaiba amadi asonba ama oirami makpu mayamna inthanaba hotnakhi punsina mai pakpana makpu khudong chaba pikhide maki laibak khudong chaba gumba masamangna semjakhi makna ngammaroi khanba wakhalbu yadaba mi ama oikhi sibab Goggins na mayamda hai nangna wakhalbu chang naina thamlabadi chang naina thamba hairabadi kana amana nangbu ikaiba kihanba namthaba ngamloi hakchang kintharai mayamna nangi maramda chummi lali hai mayamna nangbu namthanaba hotnai discipline leiba migi wakhal awaba bu khangba mi maithibada ngammaroi khandaba mi masamokbu chang naina thamba mi maki wakhal hakchang leptana hotnaba ngam kanana su thingba ngamde sigumba mi nangsu oiba ngami mayamna nangi maramda hainabising nangi pangaldo ontho ahanbada kana amana karigumba ama hairakpada hana paukum piba nataga thabak tawganu ahanbada shor sangna honthawa tamu nangi pangalbu khangu nangonda leiba napalbu shor galona na mapano hondokho misaktuna masagi shor dangamba magi pangaldagi sungami ani subada aseng babu mayak sengna khangmani nangbu namthaning mami masagi napal akiba kalakpana masamapu thajadaba poi karamna mayak sengna khangani kari chumi kari maru oi kari sunatagi kana amagi wani aseng babu lohораga aranba sum mapala langthokho ahum subada nasamakta hangu ai kari tamba yai anawa poklak matamda anawa pangaldo ontho simak nangbo mayamdagi tonganba misak ama semgani asonba mi ahanbada masamakku kannaba hotnai akanba mi akanba ama masamakku oihali nasamakta hangu sigi anaba sida lotliba pangal karino kari tamjaningai oi kariguma tamjaningai oirabadi makku sijinau kariguma tamjaningai yaudrabadi nasagi pangalbu cheksinna thamlaga mangda kakho mari subada iraga khanba wakhalda poklakpa nungaitaba singbu iraga nangi lambi sembani notebook amada nangi maramda phattaba haiba singbu iraga ahanbada karamna ahongbu purakani sigi achamba hainabisina nangi achamba wakhal amabu achawa pangal ama semi nungtigi ibagi hainabi thammu nangi ahongba singbu yengu nangonda leramba asonba singbu kulai amada ontho manga subada mingsel mangda nasangku yengaga hayo ai akanbi amani ai isangpo ongdokpa ngamgani karigumba pautak amara aibu namthaba ngamloi wasingsi maruoina ayukta nasamangna yadre makai nasamakta hayo nangbu ikaiba perpa pumba tangi pangaldo ontho maithiba pumba mai pakuri lambi ohello maramdi nangi discipline na nangbu karisu oina khankidaba nangi maramda wa kaya hainakhiba nangi leptana honabagi marina makogi machin mention-gani video se mapung phana yengbibagidamak thagatchari ngasi yening mairagi video sing yengbana natraga tabra comment haibiramu yenglaga mit sokhandiganu tabiu video sina nangbu karigumba ohongba ama oihale khalagadi soidana channel sibu support tawbi video da haikeba maru oiba wahai singbo ningsinglaga yosillo channel si mayamgi mateng yamna maru oi mayamgi mateng yaudana matam kuina chathaba ngamloi mathangi video da mo thangnarasi